ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏ ꯁꯅꯥꯗꯣ ꯃꯍꯥꯛ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯨꯡ ꯆꯤꯡꯊꯥꯡꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯊꯥꯡꯈꯣꯝꯕ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝꯒ ꯗꯔꯕꯥꯔꯗ ꯋꯥ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥ ꯂꯥꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯊꯥꯡꯈꯣꯝꯕꯅ ꯆꯪꯁꯤꯜꯂꯛꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯕꯨꯡ ꯆꯤꯡꯊꯥꯡꯈꯣꯝꯕꯒꯤ ꯈꯨꯌꯥꯈꯥꯗ ꯄꯨꯅꯦꯝꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ: ꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ, ꯌꯥꯝꯕꯨꯡꯗ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯅꯆꯟ ꯆꯪꯖꯔꯛꯂꯤꯕꯅꯤ꯫ ꯍꯥꯏꯌꯨ ꯊꯥꯗꯣꯏ, ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯍꯥꯏꯌꯨ꯫ ꯅꯍꯥꯛ ꯊꯛꯇ ꯄꯥꯕꯨꯡꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯄꯤꯈꯝꯅꯈ꯭ꯔꯦꯗꯅ꯫ ꯍꯥꯏꯌꯨ, ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯀꯔꯤ ꯄꯥꯝꯂꯤꯕ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯁꯅꯥ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: ꯌꯥꯝꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯕꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯄꯤꯈꯝꯅꯍꯟꯈꯤꯕ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯔꯤꯃꯠꯇ ꯂꯃꯟ ꯈꯨꯝꯅꯔꯣꯏꯗ꯭ꯔꯥ? ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯩꯁꯤꯜꯂꯒꯗ꯭ꯔꯥ? ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯊꯛꯈꯥ ꯑꯣꯜꯍꯟꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ꯫ ꯃꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯉꯍꯥꯟ ꯃꯈꯩ ꯄꯥꯕꯨꯡ ꯁꯤꯕ ꯉꯥꯏꯔꯝꯂꯤꯕ꯭ꯔꯣ? ꯊꯥꯗꯣꯏ, ꯑꯩꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯕ ꯍꯥꯏꯔꯤꯕꯁꯤ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯊꯥꯡꯗ ꯇꯥꯗ ꯍꯩꯇꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯅꯤꯡꯊꯤꯅ ꯃꯃꯨꯠ ꯇꯥꯅ ꯈꯪ ꯍꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯍꯩꯇ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯑꯁꯨꯝꯅ ꯆꯤꯡꯊꯥꯡꯈꯣꯝꯕꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯄꯔꯦꯡ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯤ, ꯃꯁꯤꯗ ꯉꯥꯏꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯤꯡꯊꯥꯡꯈꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯣ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗꯅꯤ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯝ ꯄꯨꯗꯨꯅ ꯂꯩꯔꯤꯕ ꯕꯤꯖꯣꯏꯅꯥꯊꯅ: ꯍꯣꯏ, ꯆꯨꯝꯃꯤ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯋꯥꯔꯧꯔꯤꯕꯗꯣ ꯃꯇꯤꯛ ꯆꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯩꯖꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯈꯤꯕꯅ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯔꯦꯗꯣ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯨ ꯂꯦꯞꯈ꯭ꯔꯤ꯫ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯟꯕꯤꯔꯤꯕ ꯏꯅꯤꯡꯊꯧꯅ? ꯆꯨꯝꯃꯤ ꯏꯄꯨ ꯑꯃꯥꯏꯕꯅ ꯍꯥꯏꯕ꯫ ꯇꯧꯒꯗꯕꯨ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯂꯃꯟ ꯑꯃꯗꯤ ꯈꯨꯝꯅꯤꯡꯉꯤ꯫ ꯃꯄꯥ ꯃꯄꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯤꯡꯊꯦꯝꯕ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯅ ꯂꯥꯟꯃꯤ ꯈꯔ ꯅꯦꯛꯇꯨꯅ ꯊꯥꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏ ꯁꯅꯥ, ꯌꯥꯝꯕꯨꯡ, ꯅꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯒꯅꯨ꯫ ꯑꯩꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯤꯡꯊꯦꯝꯕꯕꯨ ꯁꯣꯏꯗꯅ ꯐꯥꯔꯒ ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯄꯥꯕꯨꯡ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯑꯩꯅ ꯃꯍꯥꯛꯄꯨꯁꯨ ꯂꯣꯔꯦꯟ ꯀꯛꯇꯨꯅ ꯌꯥꯏꯕꯤꯗꯧꯒꯗꯧꯔꯤꯕꯅꯤ꯫ ꯆꯠꯂꯣ, ꯅꯍꯥꯛꯀꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯏꯄꯦꯟ ꯄꯦꯟꯖꯗꯅ: ꯍꯣꯏ ꯌꯥꯝꯕꯨꯡ, ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯌꯥꯝꯕꯨꯡ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯦ꯫ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯅꯥꯊ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯣꯏꯔꯕꯅꯤ꯫ ꯃꯍꯥꯛꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯍꯩꯕꯒꯦ ꯍꯥꯏꯕꯁꯦ ꯃꯁꯥꯗ ꯎꯠꯅꯤꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯃꯥꯏꯊꯤꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯊꯥꯖꯕ ꯊꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯆꯤꯡꯊꯥꯡꯈꯣꯝꯕꯅ ꯏꯆꯟꯅꯨꯄꯤꯅ ꯄꯦꯟꯗꯕꯒꯤ ꯄꯪꯉꯥꯡ ꯉꯥꯡꯖꯔꯕꯁꯨ ꯑꯩꯗꯤ ꯂꯥꯟ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯇꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯅ ꯂꯩꯅꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯁꯥꯒꯠꯇꯨꯅ ꯂꯥꯟ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯄꯥꯝꯗꯦ꯫ ꯃꯃꯥꯡꯊꯛꯇ ꯏꯄꯥ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯍꯟꯅ ꯃꯥꯏꯊꯤꯈꯤꯕ ꯑꯃꯗꯤ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯈꯤꯕꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯥꯅꯤꯡꯈꯤꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯅꯤꯡꯊꯦꯝꯕꯒꯤ ꯃꯔꯥꯜ ꯊꯣꯏꯅ ꯂꯩꯇꯕꯅꯤ꯫ ꯅꯤꯡꯊꯦꯝꯕꯕꯨ ꯄꯥꯕꯨꯡꯅ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛ ꯀꯌꯥꯗ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯕꯇ ꯅꯠꯇꯅ ꯁꯤꯅꯅꯕ ꯇꯟꯗꯤ ꯄꯤꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯊꯥꯗꯣꯏ ꯁꯅꯥꯒ ꯃꯍꯥꯛꯀ ꯁꯥꯎꯅꯈꯤꯕꯒꯤꯗꯃꯛ ꯈꯟꯅꯕ ꯆꯩꯅꯕ ꯁꯥꯎꯅꯕ ꯍꯥꯏꯕꯁꯤꯗꯤ ꯏꯄꯥ ꯅꯤꯡꯊꯧ ꯐꯥꯎꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒ ꯑꯗꯨꯃꯛ ꯃꯔꯛ ꯃꯔꯛꯇ ꯈꯟꯅꯕ ꯁꯥꯎꯅꯕ ꯌꯥꯎꯔꯤꯕꯅꯤ꯫
ꯃꯇꯩ ꯃꯅꯥꯎ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛꯁꯨ ꯈꯟꯅꯅꯤ ꯑꯃꯨꯛꯁꯨ ꯆꯥꯟꯅꯅꯤ ꯃꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯥꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛ ꯑꯩꯒꯤ ꯏꯄꯥꯅ ꯈꯟꯊꯍꯧꯗꯅ ꯑꯗꯨꯛ ꯀꯟꯕ ꯆꯩꯔꯥꯛ ꯑꯃ ꯄꯤꯈꯤꯕ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯡꯂꯝꯆꯠꯇ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯟꯅ ꯊꯧ ꯄꯨꯕꯤꯔꯝꯕ ꯑꯃꯥꯏꯕ ꯁꯀ꯭ꯔꯇꯕꯨ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯅꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯑꯩ ꯑꯣꯖꯥ ꯑꯃꯥꯏꯕ ꯁꯀ꯭ꯔꯇꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯣꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯍꯥꯛ ꯂꯣꯏꯅꯃꯛ ꯈꯪꯍꯧꯏ ꯇꯥꯍꯧꯏ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯌꯦꯡꯊꯤꯅꯕ ꯑꯃꯗꯤ ꯑꯃꯅ ꯑꯃꯕꯨ ꯅꯝꯊꯔꯒ ꯃꯈꯣꯏꯅ ꯃꯀꯣꯛ ꯑꯣꯏꯅ ꯑꯃꯥꯏꯕꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯂꯩꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏꯅ ꯀꯥꯡꯊꯣꯛꯅꯗꯨꯅ ꯊꯅꯨꯡꯗ ꯑꯣꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ ꯐꯔꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯏꯪꯅ ꯆꯤꯡꯅ ꯂꯩꯅꯈ꯭ꯔꯕ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤ ꯑꯃꯨꯛ ꯍꯧꯅ ꯁꯥꯒꯠꯇꯨꯅ ꯂꯥꯟꯊꯦꯡꯅꯕ ꯑꯩ ꯑꯃ ꯄꯥꯝꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯅꯤꯡꯊꯦꯝꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯧꯔꯨꯗꯅ ꯃꯍꯥꯛꯅ ꯍꯧꯔꯛꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛ ꯃꯉꯣꯟꯗ ꯂꯥꯟꯗꯥꯈꯤꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯠꯄ ꯃꯐꯝ ꯀꯌꯥ ꯆꯤꯡꯃꯥꯏ ꯂꯥꯃꯩ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯂꯦꯞꯄꯨ ꯌꯥꯔꯣꯏꯗꯕ ꯂꯥꯟ ꯑꯗꯨꯒꯤ ꯂꯦꯞꯅꯅꯕ ꯄꯥꯟꯈꯩ ꯑꯃ ꯃꯍꯥꯛꯅ ꯊꯅꯝꯕꯗꯅꯤ ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯃꯍꯥꯛꯀꯤ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯃꯄꯨꯟꯁꯤ ꯇꯦꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯦꯝꯕꯒ ꯎꯪꯈꯠꯅꯗꯨꯅ ꯂꯥꯟꯗꯥꯅꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗ꯭ꯔꯦ ꯂꯩꯕꯤꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡꯅ ꯀꯔꯤ ꯈꯜꯂꯤꯕ ꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯋꯥ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯂꯥꯟ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯄꯥꯝꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯑꯃꯒ ꯑꯉꯝꯕ ꯍꯥꯠꯅꯒꯗꯧꯔꯤꯕꯅꯤ ꯐꯥꯒꯤ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯆꯥ ꯃꯁꯨꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯒꯤ ꯊꯥꯎꯗ ꯍꯤꯡꯂꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯂꯥꯟ ꯍꯥꯏꯕꯁꯦ ꯍꯩꯅꯕ ꯄꯣꯠ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯖꯣꯏꯅꯥꯊꯅ ꯋꯥꯐꯝ ꯑꯃ ꯀꯥꯡꯂꯛꯏ ꯃꯗꯨꯗꯤ ꯇꯥꯕꯤꯌꯨ ꯅꯤꯡꯊꯧ ꯃꯃꯥꯡ ꯃꯥꯡꯂꯝꯆꯠꯇ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯗ ꯑꯩꯈꯣꯏꯅ ꯅꯍꯥꯛꯇꯤ ꯅꯤꯡꯊꯧꯐꯝꯁꯨ ꯍꯥꯏꯗꯣꯛꯂꯦ ꯍꯥꯏꯔꯒ ꯅꯆꯥꯅꯨꯄꯥ ꯆꯤꯡꯊꯥꯡ ꯈꯣꯝꯕꯗ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯁꯤꯟꯅꯒꯗꯕ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯁꯤꯟꯅꯈ꯭ꯔꯣ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯅꯤꯡꯊꯦꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯍꯥꯏꯕꯁꯦ ꯐꯖꯕꯗꯕ ꯂꯩ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯅ ꯅꯤꯡꯊꯦꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯆꯤꯡꯊꯥꯡ ꯈꯣꯝꯕꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯁꯤ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯂꯥꯟ ꯑꯁꯤ ꯂꯦꯞꯂꯒꯅꯤ ꯑꯗꯨꯝꯅ ꯅꯤꯡꯊꯦꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯂꯥꯟ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯅꯥꯔꯣꯟꯗ ꯂꯧꯅꯝ ꯇꯧꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯍꯥꯠꯁꯤ ꯍꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯂꯧꯅꯝ ꯇꯧꯕ ꯂꯥꯟꯗ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯄꯥꯝꯗꯦ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯈꯤꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯃꯗ ꯌꯥꯔꯝꯂꯕꯗꯤ ꯅꯄꯥ ꯅꯤꯡꯊꯧ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯔꯛꯈꯤꯕ ꯑꯃꯗꯤ ꯂꯩꯄꯥꯛ ꯅꯤꯡꯊꯧꯕꯨ ꯁꯤꯡꯅꯈꯤꯕ ꯅꯤꯡꯊꯦꯝꯕ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯌꯥꯏꯕꯤ ꯃꯥꯡꯂꯝꯒꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯤꯡꯊꯦꯝꯕ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯕꯗꯤ ꯉꯝꯂꯒ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯝꯊꯕꯗꯤ ꯉꯝꯗꯦ ꯋꯥꯐꯝ ꯑꯗꯨꯕꯨ ꯄꯜꯂꯛꯂꯤꯕ ꯏꯄꯨ ꯑꯃꯥꯏꯕ ꯅꯪꯒꯤ ꯅꯃꯥꯏꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯤꯗꯀꯣ ꯐꯔꯦ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯁꯥꯟꯇꯤꯗ ꯂꯩꯔꯒꯗꯕꯅꯤ ꯀꯅꯥꯃꯠꯇꯅ ꯅꯤꯡꯊꯦꯝꯕꯕꯨ ꯊꯤꯔꯨꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕꯁꯨ ꯍꯪꯂꯨꯔꯒꯅꯨ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯗꯔꯕꯥꯔꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯊꯥꯡ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯀꯛꯈꯗ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯏ ꯁꯅꯥꯅ ꯁꯅꯊꯣꯡꯗ ꯂꯨꯝꯗꯨꯅ ꯂꯣꯏꯅꯃꯛ ꯇꯥꯍꯧꯔꯤ ꯊꯥꯗꯣꯏ ꯁꯅꯥꯅ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯗꯣ ꯊꯣꯉꯥꯛꯄ ꯑꯗꯨꯅꯗꯤ ꯇꯥꯔꯤꯕꯅꯤ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯉꯥꯛꯄ ꯑꯗꯨꯅꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯤ ꯃꯔꯝꯗꯤ ꯊꯥꯗꯣꯏ ꯁꯅꯥꯅ ꯊꯣꯉꯥꯛꯄ ꯑꯗꯨꯗ ꯍꯥꯏꯗꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯌꯥꯜꯂꯛꯄ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯄꯤꯈꯤꯕꯅꯅꯤ ꯃꯁꯤꯗꯒꯤ ꯊꯥꯗꯣꯏ ꯁꯅꯥ ꯃꯍꯥꯛꯀꯤ ꯀꯛꯈꯗ ꯂꯥꯛꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯎꯞꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯆꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ
ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯨꯡ ꯆꯤꯡꯊꯥꯡ ꯈꯣꯝꯕꯗ ꯋꯥꯔꯨꯈꯤ꯫ ꯃꯍꯥꯛꯅ ꯈꯟꯈꯤ, ꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯈꯣꯝꯕ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯤ, ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯟ ꯇꯧꯗꯨꯅ ꯌꯥꯏꯕꯤ ꯃꯥꯡꯕ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕꯗꯣ ꯃꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯈꯣꯝꯕ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯤꯉꯝꯗꯕ ꯅꯤꯄꯥ ꯊꯣꯛꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯅꯤꯡꯊꯦꯝꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯥꯠꯅꯕꯒꯤ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯊꯥꯗꯣꯏ ꯁꯅꯥꯅ ꯈꯪꯖꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯤ, ꯑꯩꯁꯨ ꯅꯨꯄꯤꯖꯥꯅꯤ, ꯑꯗꯨꯅꯗꯤ ꯑꯩꯁꯨ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯅ ꯅꯤꯡꯊꯦꯝꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ, ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯨꯟꯁꯤ ꯇꯦꯟꯈꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯤꯡꯊꯦꯝꯕꯕꯨ ꯊꯤꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯗꯣꯏ ꯁꯅꯥꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯆꯤꯟ ꯆꯠꯄ ꯂꯥꯟꯃꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯀꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯒ ꯂꯥꯟꯃꯤ ꯑꯃꯗꯨꯗ ꯅꯤꯡꯊꯦꯝꯕꯁꯦ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯈꯪꯗꯣꯔꯛꯎ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯂꯥꯟꯃꯤ ꯑꯍꯨꯝ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗꯣ ꯂꯩꯔꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯧꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯀ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯊꯛꯇ ꯑꯩꯅ ꯂꯥꯟꯗꯥꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯟ ꯉꯥꯛꯄꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅ ꯊꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯏꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯤꯡꯊꯦꯝꯕꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯁꯅꯥ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 4-5ꯅꯤ ꯍꯧꯈ꯭ꯔꯤ꯫ ꯊꯥꯗꯣꯏ ꯁꯅꯥ ꯆꯔꯥꯡꯅꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯨꯡ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯕꯤꯅꯕ ꯍꯥꯏꯔꯨꯕꯁꯨ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯈꯟꯕꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯑꯣꯡꯈꯤꯕ ꯃꯆꯦꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯊꯤꯕꯗ ꯃꯈꯣꯏꯒꯤꯁꯨ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯤ, ꯅꯤꯡꯊꯦꯝꯕꯁꯦ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯅꯤ, ꯍꯟꯖꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯀꯥꯎꯊꯣꯛꯅꯔꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯅꯅꯕ ꯇꯧꯔꯨꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯁꯤꯅꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯊꯝꯂꯛꯈꯤ꯫ ꯃꯆꯦꯝꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯦꯁꯤꯡ ꯑꯗꯨꯗ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯤꯡꯊꯦꯝꯕꯒ ꯍꯟꯖꯤꯟꯅꯔꯔꯣꯏ, ꯃꯍꯥꯛ ꯍꯥꯠꯂꯕꯗꯇ ꯑꯩꯒꯤ ꯄꯥꯕꯨꯡ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯂꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯆꯦꯝꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ, ꯆꯨꯝꯃꯤ, ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯈꯟꯐꯝ ꯊꯣꯛꯄꯅꯤ, ꯅꯍꯥꯛ ꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯕꯗꯣ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯅꯤ, ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯣꯛꯈꯤꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯒꯗꯕꯅꯤ꯫ ꯅꯍꯥꯛ ꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯅꯤꯅ ꯅꯍꯥꯛꯅ ꯑꯣꯏꯅ ꯂꯃꯟ ꯁꯤꯡꯕ ꯇꯥꯕꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯣꯏꯅ ꯂꯃꯟ ꯁꯤꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯨꯔꯣ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ, ꯂꯩꯕꯥꯛ ꯑꯁꯤꯗ ꯔꯥꯅꯤ ꯑꯣꯏꯅ ꯂꯩꯖꯕꯒꯤ ꯋꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯍꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯗꯦ, ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯕꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯦꯝꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯌꯥꯕꯤꯔꯛꯇ꯭ꯔꯤ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯥꯗꯣꯏ ꯁꯅꯥ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛ ꯅꯤꯡꯉꯥꯏꯗꯅ ꯀꯞꯆꯈꯤ꯫ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯜꯂꯛꯂꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯜꯂꯛꯇꯨꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯀꯛꯈꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯥꯗꯣꯏ ꯁꯅꯥ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈꯤ꯫ ꯃꯗꯨꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯦꯝꯕꯒꯤ ꯂꯩꯐꯝ ꯈꯪꯂꯛꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯂꯥꯟꯃꯤ ꯑꯍꯨꯝꯗ ꯅꯤꯡꯊꯦꯝꯕ ꯀꯔꯝꯕ ꯗꯦꯁꯀꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯑꯆꯧꯕ ꯁꯍꯔ ꯑꯃ ꯂꯩꯔꯤ, ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯂꯒ ꯑꯆꯧꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯃ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩꯔꯤ, ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯇꯝꯂꯛꯂꯤ꯫
ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯧꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯕ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯛꯄꯅꯣ? ꯅꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯆꯠꯂꯨꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯈꯪꯗꯦ, ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏꯅ ꯃꯊꯪ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯤ ꯁꯥꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯣꯡ ꯑꯁꯤꯗ ꯊꯥꯡꯅ ꯊꯤꯟꯗꯠꯆꯗꯨꯅ ꯑꯁꯣꯛꯄ ꯃꯤ ꯑꯃ ꯁꯥꯔꯒ ꯑꯩꯈꯣꯏꯅ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃꯗ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯈꯨꯟꯖꯥꯁꯤꯡꯗ ꯍꯥꯏꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯕꯨ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯊꯤꯕꯁꯦ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯈꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯁꯣꯛꯂꯕ ꯃꯇꯨꯡꯗ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯕꯨ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯕ ꯍꯧꯖꯤꯛ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ꯫ ꯅꯤꯡꯊꯦꯝꯕ ꯍꯧꯖꯤꯛꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯇꯒꯠ ꯇꯦꯛꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯍꯧꯔꯤ꯫ ꯃꯍꯥꯛ ꯍꯥꯟꯅꯗꯒꯤꯁꯨ ꯍꯩꯕ ꯑꯁꯨꯝ ꯍꯦꯟꯒꯠꯄꯒꯨꯝ ꯎꯏ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯗ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯈꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯆꯝꯕ ꯐꯤꯖꯦꯠ ꯁꯦꯠꯂꯒ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯗꯨꯅ ꯑꯗꯨꯕꯨ ꯂꯨꯔꯕꯗꯤ ꯃꯖꯥ ꯏꯕꯦꯝꯃ, ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯂꯥꯟꯃꯤ ꯈꯣꯝꯗꯨꯅ ꯄꯨꯕꯁꯤꯕꯨ ꯏꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥꯅ ꯆꯤꯡꯊꯥꯡ ꯈꯣꯝꯕꯗ ꯑꯩꯅ ꯌꯥꯅꯅꯕ ꯍꯥꯏꯅꯔꯒꯦ, ꯃꯗꯨꯒꯤꯗꯤ ꯅꯈꯣꯏꯅ ꯈꯜꯂꯨꯔꯒꯅꯨ꯫ ꯅꯈꯣꯏꯅ ꯃꯁꯛ ꯈꯪꯕ, ꯂꯥꯟꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ, ꯃꯤ ꯂꯣꯠꯄꯗ ꯆꯪꯈꯣꯜꯂꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯟꯃꯤ ꯍꯩꯁꯤꯡꯂꯕ ꯈꯔ ꯀꯨꯟꯗꯪ ꯈꯟꯒꯠꯂꯨꯔꯣ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯟꯒꯠꯂꯕ ꯃꯇꯨꯡꯗ ꯄꯥꯎ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯗꯣ ꯊꯥꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯁꯛ ꯈꯪꯂꯕ, ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ, ꯂꯥꯟꯗ ꯇꯥꯗ ꯇꯦꯟꯗ ꯑꯃꯗꯤ ꯊꯥꯡꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ, ꯁꯔꯤꯠ ꯁꯔꯥꯛ ꯆꯪꯈꯣꯜꯂꯕ ꯂꯥꯟꯃꯤ ꯀꯨꯟ ꯈꯟꯒꯠꯇꯨꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯀꯨꯟ ꯍꯧꯖꯤꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯖꯥ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯗ ꯍꯥꯏꯔꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏꯁꯅꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯍꯌꯦꯡ ꯑꯁꯦ ꯈꯣꯡꯁꯥꯟꯅꯕ ꯇꯧꯁꯤ꯫ ꯆꯠꯄ ꯃꯇꯝꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯟꯅꯅ ꯃꯃꯥꯡꯊꯛꯇ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯤꯕ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯑꯍꯤꯡ ꯂꯦꯞꯇꯅ ꯆꯠꯂꯕꯒꯤ ꯇꯨꯡ ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯥꯡꯆꯤꯠꯀꯤ ꯑꯌꯨꯛꯇ ꯅꯤꯡꯊꯦꯝꯕꯒꯤ ꯈꯨꯜ ꯑꯗꯣ ꯌꯧꯅꯅꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ, ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯈꯣꯡꯁꯥꯜꯂꯕꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥ ꯈꯤꯇꯪꯗꯤ ꯃꯁꯥꯗꯣ ꯈꯧꯇꯛ ꯆꯥꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯧꯅ ꯑꯃꯒ ꯂꯣꯏꯅꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯥꯝꯕꯨꯡ ꯆꯤꯡꯊꯥꯡ ꯈꯣꯝꯕꯗ ꯍꯥꯏꯔꯨꯔꯒꯦ꯫ ꯃꯍꯥꯛꯅ ꯌꯥꯔꯛꯂꯕꯁꯨ ꯆꯠꯂꯒꯅꯤ, ꯌꯥꯔꯛꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯥꯗꯣꯏꯁꯅꯥꯅ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯨꯡ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯊꯥꯡ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯆꯪꯉꯛꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯟꯃꯤ ꯑꯃꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯤꯡꯊꯦꯝꯕꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯆꯪꯍꯜꯂꯛꯇ꯭ꯔꯕꯗꯤ ꯐꯖꯗꯕ ꯂꯩ ꯈꯪꯉꯗꯨꯅ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯐꯔꯦ ꯆꯪꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯆꯪꯉꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯆꯤꯡꯊꯥꯡ ꯈꯣꯝꯕ ꯈꯔꯗꯤ ꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯍꯥꯏ ꯊꯥꯗꯣꯏꯁꯅꯥ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯁꯦꯠꯂꯛꯆꯔꯛꯂꯤꯕ ꯁꯥꯐꯤ ꯂꯥꯝꯐꯤ ꯑꯗꯨꯗꯤ? ꯀꯩꯗꯧꯔꯦ? ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯗꯨꯒꯨꯝꯂꯕ ꯁꯥꯐꯤ ꯂꯥꯝꯐꯤ ꯑꯗꯨ ꯁꯦꯠꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥꯅ ꯌꯥꯝꯕꯨꯡꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯔꯣꯏ ꯑꯃꯗꯤ ꯂꯥꯟꯗꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯅꯆꯜ ꯈꯪꯖꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯆꯜ ꯑꯣꯏꯅ ꯅꯤꯡꯊꯦꯝꯕꯒ ꯊꯦꯡꯅꯖꯔꯒꯦ꯫ ꯑꯌꯥꯕꯗꯣ ꯄꯤꯅꯕꯤꯌꯨ꯫ ꯑꯌꯥꯕꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯌꯥꯝꯕꯨꯡ? ꯑꯃꯔꯣꯝꯗ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯨꯔꯕꯗꯤ
ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯇꯧꯔꯛꯄ ꯊꯕꯛꯅꯤꯅ ꯁꯅꯥ ꯀꯣꯅꯨꯡꯅ ꯃꯥꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯄꯨꯟꯅ ꯇꯥꯃꯤꯟꯅꯒꯅꯤꯗꯣ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯣ ꯑꯩꯅ ꯑꯌꯥꯕ ꯄꯤꯕ ꯉꯝꯂꯣꯏ ꯌꯥꯝꯕꯨꯡ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯒꯅꯤ ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕु ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯠꯇ ꯁꯣꯛꯍꯜꯂꯣꯏ ꯑꯗꯨꯕꯨ ꯇꯧꯒꯗꯕꯨ ꯂꯥꯟꯃꯤ ꯀꯨꯟ ꯈꯛꯇꯪꯗꯤ ꯑꯩꯒꯤ ꯍꯌꯦꯡꯒꯤ ꯈꯣꯡꯆꯠꯇ ꯄꯨꯖꯈꯤꯒꯦ ꯀꯔꯤ ꯅꯪꯒꯤ ꯍꯌꯦꯡꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯤ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯕꯗꯨ ꯁꯤꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯆꯠꯂꯒ ꯑꯇꯣꯞꯄ ꯗꯦꯁ ꯑꯃꯗ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯖꯔꯤ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯆꯠꯆꯒꯗꯧꯔꯤꯕꯅꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯌꯧꯅ ꯆꯪꯁꯤꯟꯈ꯭ꯔꯕ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯅꯪ ꯊꯨꯡꯖꯔꯣ ꯇꯧꯒꯗꯕꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛꯇꯤ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯂꯝꯂꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯗꯣ ꯄꯔꯞ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤ ꯀꯨꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯂꯥꯛꯂꯕꯒꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯀꯨꯟ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯛꯂꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯆꯠꯄ ꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯂꯥꯟꯃꯤ ꯀꯨꯟ ꯑꯗꯨꯅ ꯄꯔꯦꯡ ꯁꯥꯟꯅ ꯁꯥꯐꯤ ꯂꯥꯟꯐꯤ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯧꯗꯣꯛꯈꯤꯕꯗꯣ ꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯈꯣꯝꯕ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯔꯤ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯅꯤꯡꯈꯤꯕꯗ ꯍꯣꯡꯗꯕ ꯏꯆꯟ ꯅꯨꯄꯤꯅꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯇꯧꯔꯁꯅꯨ ꯃꯥꯅ ꯊꯣꯛꯄ ꯃꯍꯥꯛ ꯊꯛꯇ ꯄꯥꯕꯨꯡ ꯄꯨꯟꯁꯤ ꯂꯣꯡꯈꯤꯕꯅꯤ ꯃꯍꯥꯛ ꯊꯛꯇ ꯊꯣꯛꯈꯤꯕ ꯂꯥꯟꯅꯤꯅ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯏ ꯂꯥꯟꯃꯤꯁꯥ ꯗꯔꯕꯥꯔ ꯐꯝꯅꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯤꯡꯊꯥꯡ ꯈꯣꯝꯕ ꯗꯔꯕꯥꯔ ꯂꯣꯏꯁꯪꯗ ꯆꯪꯈꯤ ꯊꯥꯗꯣꯏꯁꯅꯥꯁꯨ ꯅꯤꯡꯊꯦꯝꯕꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤ ꯃꯇꯧ ꯑꯁꯨꯝ ꯊꯥꯗꯣꯏꯁꯅꯥꯅ ꯈꯣꯡꯁꯥꯜꯂꯛꯄꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯊꯥꯗꯣꯏꯁꯅꯥꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯁꯤꯗꯒꯤꯗꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯣꯊꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯑꯩꯈꯣꯏꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯂꯤ ꯌꯥꯝꯅ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯅ ꯃꯃꯥꯡꯊꯛꯇ ꯆꯠꯂꯨꯕ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯗꯨꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯗꯨꯅ ꯈꯔꯒ ꯆꯠꯈꯤꯅꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯁꯤꯗꯤ ꯍꯧꯔꯛꯄꯗꯃꯛ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯗ ꯇꯝꯃꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥꯅ ꯀꯔꯤ ꯑꯁꯨꯛ ꯊꯥꯞꯅꯕꯨ ꯆꯦꯟꯕꯀꯣ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯥ ꯊꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯈꯣꯡꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯡꯒꯣꯏ ꯁꯒꯣꯜꯁꯤꯡꯗꯣ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯄꯨꯡꯃꯝ ꯃꯝꯕ ꯑꯣꯏꯕꯅꯤꯅ ꯁꯒꯣꯜꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯃꯃꯤꯠ ꯎꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯂꯁꯤ ꯑꯗꯨꯅ ꯂꯥꯟꯃꯤ ꯂꯈꯣꯏ ꯈꯔ ꯑꯃꯅ ꯃꯐꯝ ꯆꯥꯕ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤ ꯈꯔ ꯑꯃꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯃꯈꯣꯏꯅ ꯍꯤꯞꯅ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯇꯣ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯅꯈ꯭ꯔꯤ ꯊꯥꯗꯣꯏꯁꯅꯥꯗꯤ ꯃꯃꯤꯠꯇꯣ ꯀꯛꯂꯥ ꯑꯃ ꯎꯁꯤꯜꯂꯝꯗꯦ ꯃꯍꯥꯛꯅ ꯅꯤꯡꯊꯦꯝꯕꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯒ ꯃꯍꯥꯛꯀꯤ ꯂꯨꯔꯦꯟ ꯑꯗꯣ ꯀꯛꯇꯨꯅ ꯄꯨꯔꯛꯂꯒ ꯃꯄꯥꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯈꯟꯗꯨꯅꯇ ꯂꯩꯔꯤꯕꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯍꯥꯛꯇꯣ ꯋꯥꯃꯟꯈꯤꯕꯅ ꯎꯔꯣꯟ ꯁꯥꯔꯣꯟ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯨꯝꯊꯈ꯭ꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛ ꯑꯁꯦ ꯅꯤꯡꯊꯦꯝꯕꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯀꯛꯄ ꯃꯤꯒꯤ ꯃꯀꯣꯛꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯇꯥꯔꯤ ꯂꯩꯃꯥꯏ ꯑꯗꯣ ꯂꯩꯕꯥꯛ ꯃꯆꯦꯠ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ ꯈꯣꯡꯒꯤ ꯈꯣꯡꯖꯦꯡ ꯌꯧꯅ ꯏꯅ ꯆꯕꯨꯛ ꯆꯠꯂꯤ ꯑꯗꯨꯒ ꯃꯔꯛ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯊꯥꯡꯅꯦꯟ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯡ ꯌꯥꯟꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯌꯥꯟꯊꯔꯛꯄ ꯊꯥꯡꯒꯤ ꯁꯥꯐꯨꯗ ꯊꯥꯗꯣꯏꯁꯅꯥꯗꯣ ꯍꯟꯖꯤꯟ ꯉꯥꯛꯄ ꯉꯝꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ
tasengna mahak asibagi lai haibado malabani matam adu thadoisana mamit ado khangpang pangthurai mahana mai pangthurokpadadi lanmi punamak haugat naduna magi sagul singado khongsanabagi damakta sem sanu leirami masidagi thadoisana na khanghau haugulopada mayam punamak thadoisana da yengnarai matam adu thadoisana ningsa phuina holaga oh aisi onthok mangam mamuida mangata mahakna aibu kaya da thina lakchakraba phai taibungda thadoisana ki mahaise kiyamuk jamna haibaga haibado khangan bataredana aise sana kunga sarukliba thadoisana ni asumna thadoisana do murum matumta solaga mahak haugalakli aduga lanmi singadu ta hauji ningthimna leiri mafam madu jongnabagi damakta khongshalasi haiduna mahak yangoi sagolado yangna tharukli mahaki mamangdana hanana chatluba makoi ahum madusu yangna dumak thauri matau wasumna sangoi sagol singdo asum tharokpana numit nini haujin khri madugi matung haujikti ningthamna leiriba khul ado singthaktagi yengthakhibada uri singi lambi adudagi yengthakhibada urakpa aduta thadoi sanana hai tariba ranami takpi majaibima ada uriba kungang masa sirana koina hairibado ahoi mani bima aduga asidai sida mahak leiramgani haiba thajadi mahakti yamba matamda tu asomta leiriba saragi mataida leiriba maiku wangna kariba sumgi mataida leiriba khulmacha lokolase asidai sida mahak leibani oh phare hauji ekhoi swaisida potharasi numit hek tabaga landa gadabani aduta luribadi majai bima mahak leifam tasingna khangdrabadi landa basi yakhiro leiram diramba mi punamak hat padusu phajadaba leido phare adu werabadi nakoi khara nasak lotuna mahak puthi thiruro mahak hek phangbaga mafam masida paw biba lakadabani adumna thadoisna na haibaduta manaisim khara masak lotlaga achamba phije setuna satkre masidai thadoisana makoida leiriba singadugi asongba umang amata changchinduna makoi lanbanduna leikhi thadoisana khungang adu damamit ado muna khana yengli aduga ningthembado ubra haiduna sumahakna mamit ado kupta makhai su yengli bani thadoisana ge odiba mu adu ta lanmi sing adu sumasa sing adu da akiba pukli matawa sumna numit adugi numidang adu mahaukri mathangi no ngalakpada lanmi sing ado hobe lakli aduduga thadoisana da pawa matam lari madudi thadoisana da ningthembado aikhoina thingajarakli mahakna aikhoi ase masak munna khangdu lerami aikhoi di mahak se masek tasingna khangmudri mahakna aikhoi hek ubada konunggi lanmi singna tabra haiduna aikhoi gi tunglom dugi kawri matam mada aikhoi su lot pa yaroi khaladuna mani nangbu thirakli bani haiduna khumi wa adu tabada ningthembado ki gitra hairaga hauna nokli aduduga kanagi yathangna lakli bano ningthau singthang khomuga lodana lakli bara haiduna hangi maduda aina thadoi sanana lusingduna lakpani hairubada mahak makok ado nonthaki aduga tabna nokhalalaga majaibi ma thadoi sanadi kalai de lehowi haiduna hangappa matamta aikhoina lefamsi takthok charamle adu mahak matomta horen numidang wadamdu laki aduga karino apambadu mangonta hairaru haiduna haibirei mahakna pamlibadu kariro aina mabu ngakpi ba haibadudi oithoktabani fai lakta lakisino mahakna naitom lamba se hairabasu aina lamba gani lanmi punamak horengi maga aiga saina bung semgadabani asumna hairapadu ta mafam aida saina pham semkhri matam madu haukhri hojikti nungthilgi matam oirakle somda ningthemana mahaksu ngasai lanmi singaduna hairamba mafam maduta chanabagi damakta sem sari mahana chalamdai matamda wakhal munna khalli karino mahana pamlibado haibado khaluknabagi tungda mahak ase para amadi tambiragi haiduna masidagi ti ningthemba mahak sorgi pungpham yengduna khong thangdorakle matam aduta mahaki yumda lehoriba mahaki loinabina mangonda thabak ado chalhaningdabagi mawongda yengdu lehowi ningthemba madu punamak khangi adubu mahak thabak ado adumak lakli matawa sumna ningthembana mahaki leijaba yangoi sagol adu thauduna sikthak adomda thagulaklibado thadoisana amati mahaki lanmi kangku aduna uribani madu ubada thadoisana na haina kibo wanga pamisaknidana lakti lakle phai khangganidra
ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯨꯇꯨꯝꯁꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯏ ꯑꯃꯅ ꯃꯖꯥ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯂꯥꯟꯕꯨ ꯃꯥꯟꯗꯦꯅꯦ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯊꯥꯡꯁꯨ ꯑꯃꯠꯇ ꯄꯥꯏꯔꯛꯇꯦ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯔꯛꯇꯦ ꯃꯍꯥꯛꯀꯤꯁꯤꯕꯨ ꯑꯩꯈꯣꯏꯗ ꯆꯪꯖꯔꯛꯄ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯆꯪꯖꯔꯛꯂꯕꯗꯤ ꯀꯝꯗꯧꯁꯤꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯥꯗꯣꯏꯁꯅꯥ ꯄꯤꯐꯝ ꯈꯪꯈꯤꯗꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯐꯅ ꯆꯪꯖꯔꯛꯂꯕꯁꯨ ꯑꯩꯅꯕꯨꯗꯤ ꯃꯥꯕꯨ ꯉꯥꯛꯄꯤꯔꯣꯏ ꯃꯍꯥꯛꯀꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯗ꯭ꯔꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯊꯦꯡꯅꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯅꯥꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯕꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯀꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯊꯥꯗꯣꯏꯁꯅꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯈꯔ ꯂꯥꯞꯇꯛꯅ ꯊꯥꯗꯣꯏꯁꯅꯥ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯌꯨ ꯋꯥꯍꯪ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯅꯪꯒ ꯑꯩꯒ ꯆꯥꯏꯅꯕ ꯑꯗꯨꯒ ꯑꯉꯝꯕꯅ ꯂꯨꯔꯦꯟ ꯀꯛꯅꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯕ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯏ ꯑꯗꯨꯒ ꯑꯩ ꯑꯁꯤꯕꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯕ ꯃꯤ ꯃꯥꯟꯕ꯭ꯔꯅꯦ ꯃꯃꯥꯡꯊꯛꯇ ꯅꯪꯕꯨ ꯑꯩꯅ ꯁꯥꯎꯅꯤꯡꯒꯨꯝ ꯀꯔꯤꯒꯨꯝ ꯑꯩꯅ ꯈꯨꯠ ꯈꯔꯗꯤ ꯊꯥꯈ꯭ꯔꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯁꯤꯁꯅꯨ ꯅꯥꯁꯅꯨ ꯍꯥꯏꯗꯨꯅ ꯐꯨꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒꯤ ꯗꯟꯗꯤꯅ ꯑꯩꯕꯨ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯍꯥꯠꯅꯕ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯅꯄꯥ ꯅꯤꯡꯊꯧꯅ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯕ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯀꯌꯥꯔꯛꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯑꯩꯅ ꯑꯩꯒꯤ ꯃꯍꯩꯅ ꯂꯩ ꯂꯩꯗꯨꯅ ꯅꯥꯟꯊꯣꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯧꯖꯔꯨꯕ ꯃꯍꯥꯛꯀꯤ ꯃꯄꯥꯞꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ ꯅꯉꯣꯟꯗ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯄꯥꯕꯨꯡ ꯁꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯂꯩꯔꯒꯅꯨ ꯅꯪꯒꯤꯁꯨ ꯅꯁꯥ ꯀꯟꯖꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒꯒꯤ ꯂꯥꯟꯊꯦꯡꯅꯔꯒꯗꯕꯅꯤ ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯕꯅ ꯍꯥꯏ ꯑꯄꯪꯕꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒꯕꯨ ꯀꯅꯥ ꯂꯥꯟ ꯇꯧꯅꯩ ꯑꯗꯨꯅ ꯅꯪꯒꯤ ꯂꯥꯔꯣꯏꯁꯤꯡ ꯑꯁꯤꯗꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯂꯥꯔꯣꯏ ꯂꯩ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯔꯣꯏꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒ ꯊꯦꯡꯅꯍꯟꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯒ ꯑꯩꯒ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ ꯅꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯕ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯒꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯃꯇꯝ ꯑꯃꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕꯗ ꯂꯥꯟꯗꯥꯕ ꯂꯥꯛꯄꯕꯨ ꯑꯗꯨꯝꯅ ꯂꯥꯟꯒꯤ ꯁꯥꯖꯣꯟ ꯇꯧꯗꯨꯅ ꯂꯥꯛꯄ ꯍꯧꯅꯕ꯭ꯔꯥ ꯑꯃꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯀꯥꯞꯅꯔꯒ ꯂꯣꯏꯁꯤꯟꯅꯒꯗꯕ ꯑꯩꯅ ꯅꯪꯒꯤ ꯄꯥꯕꯨꯡꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯑꯩ ꯏꯁꯥꯅ ꯃꯍꯥꯛꯄꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯔꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯃꯄꯥꯞꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯕꯨꯁꯨ ꯅꯍꯥꯛꯀꯤ ꯃꯍꯩꯅ ꯍꯥꯠꯂꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯕꯤꯔꯝꯒꯦ ꯃꯗꯨ ꯅꯠꯇꯅ ꯂꯥꯟꯒꯤ ꯕꯤꯗꯤꯌꯥ ꯑꯃꯠꯇ ꯍꯩꯇꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯥꯟꯗꯥꯔꯛꯂꯒ ꯍꯥꯠꯄꯗꯨꯗꯤ ꯄꯥꯡꯗꯕ ꯃꯤꯒꯤ ꯃꯤꯆꯠꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯂꯥꯟꯃꯤ ꯀꯌꯥꯕꯨ ꯈꯣꯝꯗꯨꯅ ꯂꯥꯛꯂꯤ ꯅꯪꯅ ꯑꯩꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯤꯈ꯭ꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯕꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ ꯅꯤꯡꯊꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯏꯀꯥꯏꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯑꯗꯣ ꯄꯤꯛ ꯊꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯗꯣꯏꯁꯅꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯅꯍꯥꯛꯀꯤ ꯂꯥꯔꯣꯏꯒ ꯑꯩꯒꯤ ꯂꯥꯔꯣꯏꯒ ꯊꯦꯡꯅꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯒ ꯑꯩꯒꯁꯨ ꯊꯦꯡꯅꯒꯗꯕꯅꯤ ꯂꯥꯜ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝꯅ ꯁꯣꯛꯅꯕꯅꯤ ꯍꯨꯔꯥꯟ ꯂꯥꯟꯅꯗ ꯂꯥꯛꯂꯒ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯗꯥꯒꯗꯕ ꯅꯠꯇꯦ ꯐꯔꯦ ꯅꯍꯥꯛ ꯍꯜꯂꯨ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯃ ꯊꯥꯔꯛꯂꯣ ꯑꯩꯒ ꯅꯪꯒ ꯁꯣꯏꯗꯅ ꯂꯥꯟꯊꯦꯡꯅꯔꯁꯤ ꯊꯥꯗꯣꯏꯁꯅꯥ ꯅꯍꯥꯛꯀꯤ ꯅꯥꯄꯟ ꯍꯧꯖꯤꯛꯁꯨ ꯍꯣꯡꯗ꯭ꯔꯤ ꯐꯔꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯅꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯂꯥꯔꯣꯏ ꯈꯔ ꯊꯥꯔꯛꯇꯨꯅ ꯂꯥꯟꯗꯥꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯥꯛꯇꯨꯅ ꯅꯪꯒ ꯂꯥꯟꯊꯦꯡꯅꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯉꯝꯂꯕꯗꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯌꯥꯒꯅꯤ ꯑꯩ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯈꯥ ꯄꯣꯟꯅ ꯂꯩꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯤꯡꯂꯕꯁꯨ ꯍꯥꯠꯂꯨ ꯅꯠꯇ꯭ꯔꯒꯅ ꯑꯣꯠꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯠꯂꯨ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯃꯣꯡꯕꯩꯔꯥꯟꯖꯥꯏꯗ ꯍꯟꯋꯥꯏꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯍꯥꯛꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯔꯣꯏꯒ ꯄꯨꯟꯅ ꯂꯥꯛꯀꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯕꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯀꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ
mahak nokhet tawduna satkre tawriba mawng ato yamna usit thawaidabagi matawni madu ubada thadui sana sauningbana masado prok chakpani lan haibadabu niyom ama muk laibra laklingai aduda mangado kaktuna halam labadi pelam gadabani haduna prok chakchari matam maduta lanmi amana tabiyu mazai bema ningthemana hairamba summi mahakti amai banina lewa mantra kamaduna lanthengnagadabani aduga mahana karigumba ningthawama natragana thang tada haithoi singthoiba lanmi ama oram labadi lanmi kyagalonena landaram kadabani aduna maiba masemdi malewa mantra kapnagadabani adubu oikhoidi maiba makinu tabarina mahakpu lanthengnabagidamakta temsinnaba lakleyo aduga mahakisu laroi lei hairamli niyomgi matungina horen nasi lan sonaba tari kari kamdauba lan oigidoribano haiba ngamdi mamang thakta aikhoi pabung ningthau chibandongki yathang matungina aikhoi ningthemabu phaba chakhi matam maduda mahanga lai sanu leibado aikhoina ukhibani adumna uringai phage haiduna changchellingai kadomdagino khanghaudana sajai paiba amuba mioi kayana thauba sagol angauba tongba makhoi kayana aikhoibu namyang asida sadaina kantharakuna aikoi ngauna phaina kunungjona ba chelakhibani adugumlaba mahai hairaba ningthemba tarai khanpiganu lakadori base bahak asengba oiramgadi oiramoi haiba ngamdi aduga laroi sing adusu siba naibra natragana siba naidabra aikhoina amata khangmanati aduna aikhoige thawai manglaga tokadaba mali khara makhaidi section bigani do wafam madu tabada thadusana kharadi khautak charabani mahaksu khangi ningthemba araiba mi natti haibasi leipak amagi ningthawna phawba maithiba piba ngamkhidraba miyoi yamani lakliba lami kun adudi thambu thamkho makhoiga haiba chap manaba amadi makhoigi takpi tambiriba oja guru adu yauna lami lising ahumna ningthembagi leidiba mafam matuta landa hanbada mahak ado nathokna chenkhiba ngamba khwaidagi haithoi singthoiraba mitrang haiba amaiba amani aduna mahak lanthengna ba haiba se kharadi wagani horen mahakna karibu toruk lagaba asumna thadoi sana wakhan kaya khalli adubu landagani haidun laklabanina mai leduna di chelaroi adubu mahana kari torokpano haibadudadi khangtok lagi asumna khallaga thadoi sana leiri matamdi asum haukibana pungdi nipan tasalakadori matam madu phawbada ningthemba phamarda laktri aduga leiriba thadoi sanagi lanmising aduta thadoi sanana nakoi punamak chakchinna leyu aduga karigumba ningthembagi lanmising aduna hek lakpaga aikhoina landagadabani aduga mafam asimaktada makhoibu loisillamlaga ningthembagi luren kaktuna sana kunungta pukhigadabani wafam madu tabada lanmising aduna mahana lanmi kaya yamna purakadoribano haibasu aikhoina khangdi aikhoigi leidiba lanmising asidi kun khaktani haiduna thadoi sanada hairi wafam madu tabada thadoi sanana ningthemba aduk hakna ijat taba nupa manate leidiba lanmising asigi masing khangduna mahana chakhrabani aduna kaidaunungda masigi urna tenabada mahanga lanmi purakloi adukisu mathakta mahagna kadaidagi lanmi khomduna purakadoribano aikoina khutakta lansingnabani aduna mahagna khudaka lanmi khomaga purakpa haibase oithoktabani mahak leibak asigi ningthawama natti haiduna thadoi sanana lanmi singadugi pungning hanthadana ba wa ngangli adumna leinaringai haujikti thadoi sanana leiriba jingmai aduta haujik ningthemagi kangbudo mainam paiduna kakhalakli adumna kakhalakpadu ubada ningthembagi matau aduda thadoi sanana karino masigi nipa asna tawlibasibo ngasigi aikhoige lanmi asigi masing mahangna khangna chatkrabani aduga lanmi manga khaktamak purakpadam tawri amama marak asida mainam paibase makoi manga khaktani lanmi manga ga aikhoi kunga matau karamna nathingnaga doribano asomna mathamoida khanjari matamaduda lanmi ama changchillaktuna maza ibema mahana prokliba lanmi asidi sopnagi lanmi manga khaktani aikhoigi lanmi kulasiga lanmi manga asiga matau karma thingnaga doribano natragana lanmi manga asi kayamuk yamna haithoi singthoidaba lanmi oiraba jano aikhoi ase lanmi kunga loinana laklibani haibase mahana khanglibani adu khangna mahana momon nokamlaga lanmi manga khak proklibasibu kamdoriba jano adumna hanglakpaduta thadoi sanana mahaki se mahaki lanmi leitabadagi lanmi manga sakase pudon lakpani aduna aikoi ninghan naragumsi mahapu question duna phara matungda aibu konung jobu phawba puduna puhangadabani aduki matungda konung hek jobaga
ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯈꯣꯡꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯄꯨ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯊꯥꯗꯣꯏ ꯁꯅꯥꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤꯗꯃꯛꯇꯗ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯎꯠꯂꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯂꯥꯎꯔꯛꯏ, ꯍꯥꯏ ꯊꯥꯗꯣꯏ ꯁꯅꯥ, ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦꯗꯣ, ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯅꯕ ꯌꯥꯊꯪ ꯇꯧꯔꯣ, ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯄꯣꯔꯛꯂꯤꯕ ꯂꯥꯔꯣꯏꯁꯤꯡ ꯑꯁꯤꯗ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯇꯧꯔꯒꯦ꯫ ꯑꯗꯨꯒ ꯂꯥꯟ ꯍꯧꯕꯒꯤ ꯃꯑꯣꯡꯗꯤ ꯑꯩꯅ ꯄꯣꯔꯛꯂꯤꯕ ꯃꯣꯏꯕꯨꯡ ꯑꯁꯤꯅ ꯍꯦꯛ ꯈꯣꯡꯈꯤꯕ ꯃꯇꯨꯡꯗ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯂꯥꯟ ꯑꯁꯦ ꯍꯧꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯉꯥꯛꯅ ꯆꯠꯄꯤꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕꯅ ꯃꯣꯏꯕꯨꯡ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯅꯤꯡꯊꯦꯝꯕ ꯍꯣꯏꯒꯤ ꯄꯨꯔꯛꯂꯤꯕ ꯂꯥꯔꯣꯏ ꯃꯉꯥ ꯑꯗꯨꯅ ꯃꯈꯨꯠ ꯑꯣꯏꯗꯅ ꯃꯩꯅꯝ ꯄꯥꯏꯔꯤ, ꯑꯗꯨꯒ ꯃꯈꯨꯠ ꯆꯦꯠꯇꯨꯅ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯀꯨꯜ ꯑꯗꯨꯅ ꯂꯥꯔꯣꯏ ꯃꯉꯥ ꯍꯥꯏꯕꯗꯤ ꯅꯤꯡꯊꯦꯝꯕꯒꯤ ꯂꯥꯟꯃꯤ ꯃꯉꯥ ꯑꯗꯨꯗ ꯌꯣꯝꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯥꯡꯅ ꯌꯥꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯊꯥꯡ ꯌꯥꯟꯅꯕ ꯂꯥꯟꯊꯦꯡꯅꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯗꯤ ꯑꯃꯠꯇ ꯁꯣꯛꯇꯦ꯫ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯅꯤꯡꯊꯦꯝꯕꯅ ꯄꯣꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯐꯥꯎꯕ ꯆꯣꯡꯕ ꯉꯝꯃꯤ, ꯑꯗꯨꯒ ꯎꯊꯛꯂꯣꯝꯗꯁꯨ ꯒꯔꯪ ꯒꯔꯪ ꯆꯦꯟꯈꯠꯄꯁꯨ ꯉꯝꯃꯤ꯫ ꯐꯤꯃꯨ ꯁꯦꯠꯂꯤ, ꯃꯃꯤꯠ ꯃꯃꯥꯏ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯉꯛ ꯃꯄꯥ ꯌꯦꯡꯗꯨꯅ ꯍꯩꯊꯈꯤꯕ ꯊꯥꯡ ꯑꯗꯨꯅ ꯍꯦꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯒ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯖꯥ ꯏꯕꯦꯝꯃ, ꯂꯥꯟ ꯑꯁꯦ ꯇꯣꯛꯅꯅꯕ ꯇꯧꯁꯤ꯫ ꯅꯤꯡꯊꯦꯝꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯅ ꯄꯣꯔꯛꯂꯤꯕ ꯂꯥꯟꯃꯤ ꯑꯁꯦ ꯆꯨꯝꯅꯒꯤ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ, ꯃꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯗꯨꯅ ꯄꯣꯔꯛꯄ ꯕꯨꯠ ꯕ꯭ꯔꯦꯠ ꯇꯤꯃꯨ ꯂꯥꯏꯃꯨꯅꯤ꯫ ꯀꯥꯎꯕꯤꯔꯕ꯭ꯔꯥ? ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯄꯥꯕꯨꯡ ꯏꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯅꯤꯡꯊꯦꯝꯕꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯈꯔ ꯊꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯁꯒꯣꯜ ꯇꯣꯡꯕ, ꯁꯒꯣꯜ ꯑꯉꯧꯕ ꯊꯧꯕ ꯂꯥꯏꯃꯨ ꯈꯔ ꯊꯣꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯅꯝꯌꯥꯡ ꯑꯁꯤꯗ ꯁꯥꯖꯩꯅ ꯀꯟꯊꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯁꯦ ꯉꯥꯎꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯥꯅ ꯄꯣꯔꯛꯂꯤꯕꯁꯦ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯥꯟꯃꯤ ꯅꯠꯇꯦ, ꯃꯁꯤꯗꯤ ꯈꯣꯌꯨꯝ ꯂꯥꯏ ꯕꯨꯠ ꯕ꯭ꯔꯦꯠꯀꯤ ꯂꯥꯟꯃꯤꯅꯤ꯫ ꯂꯥꯏꯒ ꯃꯤꯒ ꯂꯥꯟꯊꯦꯡꯅꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ, ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯁꯦ ꯇꯣꯛꯂꯁꯤ, ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯌꯥꯗꯤ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯈꯜꯂꯒ ꯊꯥꯗꯣꯏ ꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ ꯌꯥꯝꯅ ꯍꯧꯅ ꯂꯥꯜꯂꯁꯦ, ꯇꯣꯛꯂꯣ, ꯑꯩ ꯅꯉꯣꯟꯗ ꯆꯪꯖꯔꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯂꯥꯟ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯕꯨꯡ ꯑꯃꯨꯛ ꯈꯣꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ, ꯍꯩ, ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯒ ꯂꯥꯟꯊꯦꯡꯅꯕꯗ ꯈꯔ ꯅꯣꯛꯀꯅꯤ꯫ ꯅꯪꯗꯤ ꯊꯝꯈꯣ, ꯅꯪꯒꯤ ꯅꯄꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯐꯥꯎꯕ ꯑꯩꯒꯤ ꯏꯈꯨꯠꯇ ꯃꯥꯏꯊꯤꯗꯨꯅ ꯃꯄꯨꯟꯁꯤ ꯂꯣꯝꯂꯤꯕꯗꯨꯅꯤ꯫ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯟꯃꯤ ꯈꯨꯠꯆꯞꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ? ꯍꯟꯗꯛꯃꯨꯛ ꯅꯪꯅ ꯂꯥꯟ ꯂꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯍꯥꯏꯕ ꯖꯥꯠꯇꯣ ꯃꯈꯩ ꯈꯣꯝꯂꯒ ꯑꯩꯒꯤ ꯏꯊꯛꯇ ꯂꯥꯟꯗꯥꯔꯕ ꯌꯥꯒꯅꯤ꯫ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯑꯔꯦꯝꯕ ꯅꯪꯒꯤ ꯂꯥꯟꯃꯤ ꯁꯤꯍꯜꯂꯦꯗꯣ꯫ ꯅꯍꯥꯛꯇꯤ ꯅꯪꯒꯤ ꯂꯥꯟꯃꯤ ꯁꯤꯅꯕ ꯄꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯟꯗ ꯃꯥꯏꯊꯤꯔꯕꯅꯤꯅ ꯅꯔꯩꯕꯥꯛ ꯇꯥꯍꯟꯈ꯭ꯔꯣ, ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟꯖꯥꯏꯗ ꯍꯟꯋꯥꯏꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯕ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯟꯃꯤ ꯃꯉꯥ ꯑꯗꯨꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯁꯅꯥ ꯃꯈꯣꯏꯗꯣ ꯄꯨꯔꯛ ꯄꯨꯔꯛ ꯆꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯌꯥꯝꯅ ꯍꯧꯅ ꯅꯤꯡꯊꯦꯝꯕ ꯇꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯈꯤ, ꯂꯥꯟ ꯑꯁꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ, ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯣꯠꯇ ꯂꯩꯈꯤꯒꯅꯤ꯫ ꯑꯩ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯥꯏꯊꯤꯗꯨꯅ ꯌꯨꯝꯗ ꯍꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯁꯅꯥ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝꯕꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯗꯣꯏ ꯁꯅꯥꯗꯣ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯊꯧꯔꯛꯈꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯅꯨꯃꯤꯗꯥꯡꯗ ꯁꯒꯣꯜ ꯊꯧꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯄꯣꯊꯥꯍꯟꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯁꯅꯥ ꯋꯥꯈꯜ ꯑꯃꯗ ꯂꯦꯞꯇꯅ ꯁꯨꯝ ꯊꯧꯈꯤꯕꯅ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯅ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯁꯒꯣꯜ ꯑꯗꯣ ꯌꯥꯡꯅ ꯑꯗꯨꯃꯛ ꯊꯧꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ
ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯊꯥꯗꯣꯏꯁꯅꯥꯗ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯑꯁꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯃꯤꯀꯨꯞ ꯑꯃꯇꯪꯗꯤ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯌꯥꯡꯒꯣꯏ ꯁꯒꯣꯜꯁꯤꯡ ꯑꯁꯤꯁꯨ ꯁꯖꯤꯛ ꯈꯔ ꯄꯤꯖꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯊꯥꯗꯣꯏꯁꯅꯥ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯀꯨꯝꯊꯗꯨꯅ ꯎꯈꯣꯡ ꯑꯃꯗ ꯃꯪꯗꯨꯅ ꯐꯝꯂꯤ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯄꯣꯊꯥꯔꯕꯒꯤ ꯇꯨꯡꯗ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯗꯣꯏꯁꯅꯥꯗꯣ ꯑꯃꯨꯛ ꯊꯧꯕ ꯍꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯔꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯃꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥꯗꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯁꯒꯣꯜ ꯊꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯁꯒꯣꯜ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯂꯝꯕꯤ ꯂꯝꯃꯥꯡꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯣꯊꯥꯗꯨꯅ ꯂꯩꯔꯁꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯣꯅꯨꯡ ꯌꯧꯈꯤꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯝꯕꯤꯅꯒ ꯃꯥꯡꯈꯤꯕꯒ ꯃꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯃꯤꯟꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯋꯥꯕꯅ ꯇꯞ ꯇꯥꯕꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯐꯝꯊꯕꯒ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯗꯤ ꯊꯥꯗꯣꯏꯁꯅꯥ ꯂꯩꯔꯝꯈꯤꯗ꯭ꯔꯦ ꯊꯥꯗꯣꯏꯁꯅꯥꯗꯣ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯈꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯌꯨꯡꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯂꯥꯛꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯎꯃꯪꯒꯤ ꯁꯥ ꯀꯩꯅꯒ ꯆꯦꯟꯗꯨꯅ ꯆꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯥꯈꯠꯅꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯂꯕꯒꯤ ꯇꯨꯡꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯄꯥꯎ ꯑꯁꯦ ꯃꯥꯒꯤ ꯃꯌꯥꯝꯕꯨꯡ ꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯈꯣꯡꯕꯗ ꯇꯝꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯀꯣꯝꯕꯗ ꯊꯣꯛꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯂꯝꯕꯤꯗ ꯊꯥꯗꯣꯏꯁꯅꯥ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯣ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯃꯗꯣ ꯂꯝꯂꯛꯀꯤ ꯁꯥ ꯀꯩꯅ ꯆꯦꯟꯗꯨꯅ ꯁꯣꯏꯗꯨꯅ ꯆꯠꯂꯝꯂꯒꯅꯤ ꯐꯔꯦ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯟꯅꯔꯒꯨꯝꯁꯤ ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯃꯥꯅ ꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯩꯒꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯃꯌꯦꯡ ꯇꯥꯍꯜꯂꯦꯗꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯆꯤꯡꯊꯥꯡ ꯈꯣꯝꯕ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯡꯊꯦꯝꯕꯗꯤ ꯃꯍꯥꯛꯇꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ